YouTuber sing page hangiba Facebook ta karida hangiba mayam be careful right from today onward madugi responsibility do madugi Facebook page tu madu dai pugudam ne handaki ihauda MLA sing mai tharamba pot lut tawgiba sana mungiba phanik pugiba mayam do loi phare khara amne NSA ta dore khara amna jail do leide haibe sing dugi mogi life to mang dore amon moi government gi service to buda police der mark leirani once police the FIR leire sing kamai to moi government service them to yaroi police verification ga mari lenga propaganda police na mata moida green period social media da yamna tab nungaitaba wahi wata paba da nungaitaba wahi wata iraga social media da thagalakba yamna immoral oiba mama masa machin manau phammakanda taba yadaba authority dongna nupi angang kainoma khanaba isu social media da wa hangakanda nang nupa du kayara koiba chali ga haiba yamna awkward toiba yamna uncivilized oiba adugumagi mayam se social media da yamna float torpa ma thengnai masi khwaidi gen lai buk thibani discrimination to wiri bidu khangwang maktabagi mi do society ro ya madugi responsibility do madugi Facebook page tu madu dai pugudam ne to development gi to social gi to politics gi to whatever yai but me gi personal life do me gi individual character do me gi family gi the assassinate character assassination to bugumba insult to bugumba se yam toine ure adi matak yam sathi ba communal gi noi jati ke yam phaubuno noi jati ke yam phaubuno tawna siraga haibugumba mamai palaga thoga huji khara ma Delhi da phamaga tor ko yawe da phaun thakramni hekta haner da bogi loire da bogi type da tongnabo ade swai da phamaga torga kamanung da phamaga toba mayam su yormi phanayam su pharbani wahi ma dagi kanglu pirang thoktoine ai police da intelligence wing dai high grade formal notice thok and loine YouTuber sing social media gi Instagram gi oiro Facebook gi oiro X gi oiro mayam punamak Manipur operate tawribasindu loina kaukhala kan moida awareness with warning PU haidana ai gi site gi instruction tawkre Facebook gi page pai ribasing Instagram da tawribasing X da fake name tawraga tawri mayam se fake si ju phaba ngamde na logunu matam gi wani madu hayeng pharkpa kanda yam sathina sokani adigi anti national loiba Manipur se Bharat gi tokhai ne leiraba country gi mongda post over ngangba sakpa iba inciting toba youth singda adugumba se yaringe tobigano hayeng madu ain gi matungina law gi matungina koina government thabuk lokolok da madugi am sathina mayam su sokani wagani handaki ihauda MLA sing mai tharamba pot lut tawgiba sana mungiba phanik pugiba mayam do loi phare khara amna NSA ta dore khara amna jail da leide haibe sing dugi mogi life to mang dore amon moi government gi service to buda police der mark leirani ama torna once police the FIR leire sing kamai to moi government service them to yaroi police verification ga mari lenga propaganda police na mata moida green period civil society organization gi marak ta su yang hre lupse kanana noida authorized to give me phabugi kanada noida authorized to give me phubugi kanada noida authorized to give khulai pairaga mi kapugi adu it is too much societies that yam certain impact pigada mayam se khudak gi lepio one by one legal gi matung ina koi thiraga madaida madugi dam special team mai koi police ke thamgani intelligence wing dai high grade formal notice thok and loina YouTuber sing social media gi Instagram gi oiro Facebook gi oiro X gi oiro mayam punamak Manipur operate tawribasindu loina kaukhala kan moida awareness with warning PU haidana ai gi site gi instruction tawkre Manipur gi miyam support tawbiyo sugumba ain makhunna pairaga kanglu pirang thona sinba ain makhunna pairaga mi gi personal life ta character assassination tawba aduga mi gi life manghan na gi mung kahen na gi masa koi pot mayam sa koi government na makhal mat gi tolerate tawroi haidana ai ngasi gi point khar sidang maroi nai haijege haidana ai kaujabani